Kasarda lanjenaduna leriba margi miyoy kya security na ngak senduna ngasi jiri bamda leriba makoigi yumsing yengsilamle Manipurda thokliba chahi ama tha manga henjilaklaba kanglup ani ki sathiraba lanasigi manung chena jiri bamgi kalingarda leiba mar kangbusing mayum adu thadoktuna kasarda lanjenaduna lerakhiba adu ngasi margi maroiba miyoy 13 rom CRPF amadi state police na ngak senduna jiri bamda laktuna masa masagi mayumgi fibam yengsilamle hairi Pawasina hai Jiribam ki Kalingarda leramba Markangbu adu Jiribam district tasu kanglup ani ki lan kana thoknarakpadagi Jiribam thadokduna Assam ki Kasar district ki Fuletor ganakna leiba Mar Kulen haiba mafam asida lanjenaduna lerakhibani Haujik Jiribam district ta irang khara nemtarakpa matam asida Kalingarda leriba masa masagi mayumda hanjinabagi khongthang asi lokhalakibani haidi ngasi ayuk pung 10 rom taba matamda mar miyoy 13 rom CRPF amadi state police na ngak senduna puraklaba matungda Jiribam ki Kalingarda leriba makhogi yumsing adu haujik karamba phibamda leri habadu security ki kangbuga loinana satuna yenglamki haidi ngasi lokhalakliba district administration Jiribam ki khongthang asiga mari leinana Jiribam district ki mafam singdagi lanjanakhiba proof singi khunja sing makoi gi yumda hanjilakna bakana honari ngasi mar khunja sing mayumda matam khara gi laktuna yengsinma fangali si district asida makha tana normal si lakpagi khudam ama miyam da fahalle tha kya mafam asida asigumba phibam amada lakani habagi thajaba lerabasu ngasi di thabak oina onthokpa asida District Administrative ki maikaidagi makoigi safanaba angamba thakta hotnagani hainasu thajaba pikhi langjenaruba mar proof ki khunjamana phongdorakpagi matung ina makoi ngasi masagi mayumda laktuna hojik oriba yumgi phibam sing hakthengna yengsinba phangba habisi hainingai leitena nungaiba fawi Jiribam district amadi CRPF ki personnel singna makoi bungakpi senbibagi damakta sungam khai leitena thagat phongdokchari loinana Jiribam DC na lokalakiba khongthang asina Jiribam da santi hanjilakpa ngamgani haibagi asa urakle hainasu phongdokhi masigi matungda mar kangbu du security na akan bangak senbagi thabak lokhatlaba matungda ngasi nungthil pung anirom taba matamda Jiribam dagi makoigi hojik leifam oriba kasargi fuletor haiba mar khulen hangliba relief camp ta amuk hankhre hairi Manipur police na khulai paiba gang khutpu ama lilong sejing dagi fagat khre Imphal West district manung chana leiba lilong sejing dagi Manipur police na khulai paiba gang khutpu ama fagat pangamle hari police na faraba miyoi sing adudi athofam dikshan chahi kunmari maibam suresh sing chahi kunma panamadi Janambam Nautomba Singh Sahi Kunmathoi Kawi Hairi Makhoidagi sale oina lupa lising 13 4-wheeler gari ama mobile handset ahu magazine ga loinana maru ama yawba 32 pistol ama maru yawdaba magazine ga loinana 5.56 mm insas rifle ama maru yawdaba magazine ga loinana 5.56 mm insas LMG ama ga phagat pangamle hairi Kunithoi suba AR gi post loktokiba yaroi haina kuki zofro ki miyamna khongjang jangsinkhre Banglapur Zelnal dagi 22 suba Assam Rifles ki force loktokiba yaroi haiba demand da kuki zofro ki miyamna Kangpokpi district ki manung chena leiba tuilang da khongjang jangsinkhre Banglapur Zelnal dagi 22 suba Assam Rifles ki force ase loktokhrabadi khunja singda achoba security threat ama soidana mayok nagani haina khongjang loi singda nungnangbu phongdorakli khongjang loi sing aduna Assam Rifles loktokna bo hotnari basi khudakta loktokadabani haiba yauna tongan bo kholaw kaya amasu lawki kuki zo miyam gi demand yawbo memorandum amasu kuki inpi tuilang lahangna 22 suba Assam Rifles ki commanding officer da pikhinaba post commander gi khuthang da pisinki memorandum adu da yariba singdi irang asida miyam ngak senbagi thabak paikhalakpa Assam Rifles na asobo thaudang lobuna authority gi firep asi handokpiyo hojik Manipur da thokliba irang asi laksinana bo hotnabada Assam Rifles na singthaningai oiba thaudang kya loduna lakli irang asiga mari leinana Imphal dagi kuki zo fruit ki miyoy lising humpurom lokthokpada Assam Rifles na asobo thaudang lokhi Assam Rifles na misang mikhai naidaba moongda lamdam asigi tangdulai taba hanjil hanana bo hotnari hainasu memorandum aduda palli hairi